Minister Khemchana Sengdorakli ngarang social media gi video amada Manipur gi fashion designer Laisram Kumarjit Laifam Tagyal Khungbal Maning Laikai dagi miyoy asina mahakna fashion designer ama oiraga khunai asigi satnabi gi wangmada tawruba thabak kharada Manipur gi politician kharagi maming haibada Singjamai Kendra gi MLA Y Khemchan gi ming pankhiba adu yamna laibak thibani haina Y Khemchan gi personal secretary P Santalamna khuyek piduna thadorokpa chirol amana haidi Sero lasina makha taribadi Laisram Kumarjitna khunai asigi satnabi gi mayokta tawba thabak khudingmak MLA Y Khemchan gi maikaidagi condemn tawri amadi yaningdaba phongdorakli mahakna MLA Khemchan gi maming paksilakpa asi maram chade amadi masida Y Khemchan yawba laite kendra chawkhatnaba amadi state chawkhatnaba makhalgi rajniti da mai onsinsi amadi lebak khunai gi satnabi gi wangmada thabak tawbasing ain gi oiba chapchaba thabak lokhat minasi amasung state asida tungkoiba shanti puraknaba rajniti tawba yamna mathau tai haina MLA Khemchana hairi Saikolen Singson ki mihata senabasing pungni funipan gi manungda phadrabadi National Highway 37 numit 15 ni economic blockade tawdawri Saikolen Singson ki misi asida chenaba miyosing pungni funipan gi manungda phaduna logi matung ina sairak pidrabadi National Highway 37 da numit 15 ni gi economic blockade ki khongjang jangsilagani haina misi asiga mari lenana semkiba jesina section wafam thamkhre Joint Action Committee Against the Brutal Murder of Late Saikolen Singson Thadorkiba Cherolama gi matung ina Tamenglong District ki Toksem Subdivision ki manungsanba Faitol Village ki Saikolen Singson bu sakhangdabasingna phakraba matung asiba hakchang oina tha asigi taraga tareta jiri tureldagi phangkiba asi yamna chingnaningai ni thokdok asina Jiribam District ta Haukiba matam kayadagi santi thamnaba hotnarakliba asi kaihanduna pamdaba thokdoksing thoananabagi maram oigani hairi amaromda Saikolen mangkiba asi Jiribamgi police commando lairiba mafam asidagi meter 30 rom tamak lapa mafamni maram maduna police commando sing hakthengnana natraga nakoinana chenaramgadra haibagi chingnaba saungna lei mihat asiga mari leidena Union Home Minister da charter of demand pisinkhre maram maduna committee punamak Saikolen misigi asumba phangnaba hotnaminasi hairi Pambaina lusingba UNLF ki miyoi kuntraga mari AR da surrender tawraba matung YTV lokonda leiba temporary camp ta halakre habadu aranba oiramle pausi asigi ngarangi edition gi ahan balamaida Pambaina lusingba UNLF ki miyoi kuntraga mari AR da surrender tawraba matung YTV lokonda leiba temporary camp ta purakre haiba headline gi makhada National News Agency amagi report ta yumfam oiduna phongkiba pau adugi matangda pausi asina makhata na thijinbagi thabak chathabada Pambaina lusingba UNLF ki kedar kuntraga mari adu Assam Rifles ta surrender tawrakpa oiramdre haiba khangle loinana lalholup asigi kedar kuntraga taruk YTV lokonda leiba temporary camp ta purakre haibadusu aranba oiramle haiba khangle Tijiluba asidagi khangba ngamkhibadi matam kharagi mamangdagi PDF amadi KNAB ga khuthoknaduna lakhiba UNLF ki MPA gi lanmising masagi base area da halakhibani loinana makhoina pariba khusu khulai singa loinana Assam Rifles ta surrender tawkiba laite habasu khangba ngamle Makhatana News Agency singna thengna tarokiba report amagi matung ina Pau asigi matang da mari leinaba authority singdagi pausi asina makhatana verification tawbagi khudongchaba phangkhidabani Maram asina national media da maru oiba mafam kaliba pau gi agency singna tarakpa report ki matung ina phongkhiba pau adumak nungaitaba phongdokchari loinana Pambaina lusingba UNLF ka center amadi state government ka yanaba poraktuna khulai thadoknabagi yana cherol sign tawduna lairiba group amani habadu aranbani Pambaina lusingba lalholop asiga center amadi state lenga ka yanaba poraktuna peace agreement sign tawduna lairibani haigadabani soikhiba asigidamak amuka hana nungaitaba phongdokchari